ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯡꯒꯪꯒꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯤꯌꯥꯏ ꯆꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯕ, ꯂꯧꯁꯤꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯇꯣꯝꯕ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥꯈꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯄꯥꯔꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯅ ꯁꯨꯃꯥꯡꯗ ꯄꯩꯌꯥ ꯈꯔ ꯁꯤꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯁꯅꯥꯔꯩ ꯑꯗꯨ ꯂꯥꯛꯏ꯫ "ꯈꯨꯔꯥ!" "ꯍꯩꯃꯥ, ꯁꯅꯥꯔꯩ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ?" "ꯍꯣꯏ ꯈꯨꯔꯥ, ꯇꯥ ꯄꯥꯔꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ?" "ꯍꯧꯒꯠꯂꯝꯈꯤꯒꯗꯕ ꯃꯥꯟꯗꯦ, ꯉꯔꯥꯡ ꯄꯥꯠꯇꯒꯤ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ." "ꯑꯣ, ꯑꯗꯣ ꯈꯨꯔꯥ ꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯉꯕꯣ?" "ꯊꯣꯡꯗ꯭ꯔꯤꯗ, ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯊꯣꯡꯒꯗꯕꯅꯤ." "ꯑꯗꯣ ꯈꯨꯔꯥ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯝꯃꯒꯦ." "ꯍꯥ, ꯅꯪ ꯊꯣꯡꯕꯤꯔꯝꯃꯒꯦꯕ?" "ꯍꯣꯏ ꯈꯨꯔꯥ, ꯌꯥꯅꯤꯗ ꯏꯆꯥ ꯋꯥꯅꯅꯕꯅꯤ꯫ ꯅꯪ ꯇꯥ ꯄꯥꯔꯤ ꯍꯧꯒꯠꯂꯛꯂꯒꯅꯦ ꯃꯥꯏꯅ ꯊꯣꯡꯖꯁꯅꯤ." "ꯌꯥꯅꯤ ꯈꯨꯔꯥ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯅ, "ꯍꯩꯃꯥ, ꯏꯃꯨꯡꯗꯒ ꯆꯪꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯥ ꯂꯥꯟ ꯊꯣꯛꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯍꯥꯏꯅꯔꯤꯉꯩ ꯄꯥꯔꯤꯅ ꯁꯅꯥꯔꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯇꯣꯝꯕ ꯃꯗꯨ ꯎꯕꯗ, ꯃꯁꯤ ꯊꯣꯛꯑꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ." ꯁꯅꯥꯔꯩ ꯄꯦꯗꯨꯅ, "ꯇꯥ ꯄꯥꯔꯤ, ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ?" "ꯅꯪꯒꯤ ꯅꯋꯣꯡꯗꯨꯅ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ꯫ ꯆꯥꯛ ꯊꯣꯡꯕꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯩꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯗꯣꯛ ꯂꯩꯔꯤ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯁꯅꯥꯔꯩ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯇꯣꯝꯕꯅ, "ꯍꯩ, ꯅꯣꯏꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯧꯅꯦꯍꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ?" "ꯂꯩꯅ, ꯑꯗꯨ ꯇꯧꯔꯒ ꯂꯩꯕ ꯌꯥꯗ꯭ꯔో? ꯊꯧꯕ ꯂꯣꯏꯅ ꯂꯣꯏꯔꯝꯃꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯦ ꯅꯉꯣꯟꯗ? ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ." "ꯐꯔꯦ, ꯇꯥꯜꯂꯕꯅꯤꯅ ꯆꯠꯂꯒꯦ." ꯁꯅꯥꯔꯩ ꯃꯄꯥ ꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯈꯨꯔꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." "ꯍꯣꯏ ꯍꯣꯏ." ꯁꯅꯥꯔꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯍꯥꯏꯕꯤꯕ ꯌꯥꯗꯕ꯭ꯔꯣ? ꯕꯥꯕꯥ, ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯕꯅꯤ." "ꯍꯩ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯉꯥꯡꯅꯤꯗꯅ." "ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯄ, ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕ." "ꯍꯩ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯂꯥꯛꯏꯕꯅꯤꯅꯦꯍꯦ." "ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯗꯦ ꯕꯥꯕꯥ, ꯑꯩꯅ ꯃꯉꯣꯟꯗ." "ꯍꯩꯃꯥ, ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯅ, ꯏꯆꯥꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ." "ꯑꯩꯅ ꯆꯪꯍꯟꯒꯅꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯦꯛꯇ ꯆꯪꯍꯜꯂꯒ ꯂꯩꯔꯝꯃꯤ." "ꯃꯤ ꯂꯥꯛꯄꯕꯨ ꯇꯥꯟꯕ ꯌꯥꯔꯤꯕ꯭ꯔꯣ?" "ꯑꯣ, ꯑꯗꯣ ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯔꯦꯗꯅ." "ꯅꯪꯅ ꯍꯩꯅꯗꯕꯗꯨꯅ ꯍꯩꯅꯗꯕꯅꯤ, ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯁꯤ." "ꯃꯥꯅ ꯑꯩ ꯁꯪꯃꯟꯗꯅꯅꯦ, ꯁꯦꯟꯅꯃꯟꯗꯅꯅꯦ, ꯑꯩ ꯅꯨꯄꯤ ꯀꯣꯏꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯕꯅꯤ." "ꯍꯥ, ꯅꯨꯄꯤ ꯀꯣꯏꯕ ꯐꯪꯗ꯭ꯔꯦꯕ? ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯣꯏ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ? ꯀꯥꯏꯗ ꯐꯩꯅꯣ ꯄꯥꯕ? ꯏꯃꯧ ꯀꯣꯛ ꯑꯣꯏꯊꯣꯛꯑꯒ ꯂꯣꯏꯔꯦ ꯁꯤꯕꯨ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯕ." "ꯍꯩ, ꯑꯇꯩ ꯂꯩ, ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯝꯇ ꯊꯣꯡ, ꯄꯥꯕ ꯊꯕꯛ ꯆꯠꯇꯣꯏꯅꯤꯀꯣ." "ꯍꯣꯏ ꯄꯥꯕ." ꯁꯣꯝꯗ ꯁꯅꯥꯔꯩ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, "ꯑꯌꯨꯛꯁꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕ ꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ?" "ꯈꯨꯔꯥ ꯍꯣꯏꯗ." "ꯍꯩꯃꯥ, ꯅꯪꯗꯤ ꯃꯣꯏꯗꯗꯤ ꯀꯩꯗꯧꯕ?" "ꯁꯨꯝ ꯆꯠꯂꯨꯕꯅꯤꯗ." "ꯅꯪꯕꯨ ꯃꯣꯏꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ." "ꯑꯩꯁꯨ ꯆꯠꯇꯅꯕ ꯍꯣꯠꯅꯕꯅꯤ." "ꯑꯗꯨꯒ ꯀꯩꯗꯧꯔꯕ?" "ꯑꯗꯨꯒꯅꯦ ꯍꯦꯛꯇ ꯉꯝꯗꯕ." "ꯍꯩꯃꯥ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ." "ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯑꯩ ꯍꯦꯛꯇ ꯆꯠꯅꯤꯡꯉꯛꯄ." "ꯍꯩ, ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯊꯨꯅ ꯑꯝꯇ ꯁꯥꯕ ꯂꯣꯏꯁꯤꯜꯂꯨ." "ꯂꯣꯏꯁꯜꯂꯗꯝꯅꯤ ꯏꯃꯥ." "ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ?" "ꯅꯟꯗꯣꯝꯆꯥ ꯄꯦꯇ꯭ꯔꯨꯛꯂꯩꯗꯣ ꯈꯪꯉꯤꯗꯅ?" "ꯀꯩꯗꯧꯔꯒꯦꯗꯣ?" "ꯃꯥꯗꯣ ꯉꯔꯥꯡꯅꯦ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ." "ꯑꯩꯁꯨ ꯈꯪꯍꯧꯏ, ꯃꯥꯅꯅꯦ ꯃꯣꯏꯔꯣꯝꯗ ꯅꯨꯄꯥ ꯌꯥꯝ ꯐꯕ ꯑꯃ ꯂꯩ ꯍꯥꯏꯅꯤꯍꯦ." "ꯂꯩꯔ ꯀꯩꯗꯧꯔꯒꯦ?" "ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ, ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅꯅꯕ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ." "ꯉꯝꯃꯣꯏ." "ꯑꯦ, ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ." "ꯑꯣ, ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯈꯪꯅꯧ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕꯅꯤ."
ꯍꯣ ꯑꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣꯕ ꯉꯝꯃꯣꯏꯗꯣꯏꯁꯦ ꯏꯃꯥꯅ ꯀꯩꯒꯤꯅꯣꯕ ꯑꯩ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝ ꯍꯩꯄꯥ ꯁꯥꯏꯁꯦ ꯁꯥꯗꯗꯤ ꯀꯩꯅꯣ ꯅꯪꯁꯦ ꯏꯆꯥꯅꯤꯅꯦ ꯏꯆꯥ ꯑꯐꯕ ꯅꯨꯄꯥꯗ ꯂꯩꯍꯟꯅꯤꯡꯉꯤꯕ ꯈꯪꯉꯕ ꯑꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯖꯔꯦ ꯅꯪꯒꯤ ꯌꯥꯝ ꯐꯕ ꯀꯅꯥ ꯀꯅꯥꯅꯣꯕ ꯇꯥ ꯄꯥꯔꯤꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤ ꯀꯣꯏꯒꯦ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯇꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯍꯩ ꯑꯣꯏꯒꯗꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯏꯃꯥ ꯅꯨꯄꯥꯅ ꯄꯥꯝꯗꯅ ꯅꯪꯅ ꯈꯛꯇ ꯄꯥꯝꯃꯒ ꯌꯥꯕ ꯅꯠꯇꯦ ꯈꯪꯉꯕ ꯑꯁ ꯏꯃꯥ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯣ ꯆꯣ ꯍꯩ ꯑꯣꯏꯔꯣꯏꯗꯕꯗ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯨꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯥꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯏꯕꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯊꯣꯛꯂꯛꯏ ꯊꯣꯏꯕꯅ ꯅꯪꯅ ꯊꯕꯛ ꯁꯪꯗꯕꯁꯤꯗꯅꯦ ꯄꯥꯛꯅ ꯄꯨꯟꯕ ꯐꯪꯗ꯭ꯔꯤ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯁꯤꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯛꯆꯤꯠ ꯂꯥꯡꯁꯤ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯐꯝꯃꯁꯤ ꯑꯅꯤꯃꯛ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯊꯩ ꯊꯣꯏꯕꯅ ꯁꯅꯥꯔꯩꯗꯤ ꯀꯝꯗꯧꯔꯤ ꯀꯩꯅꯣ ꯁꯅꯥꯔꯩꯒꯤ ꯋꯥꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯗꯨꯅ ꯀꯩꯅꯣ ꯅꯣꯏꯗ ꯂꯥꯛꯇ꯭ꯔꯕꯣ ꯃꯥꯅꯕꯨ ꯂꯥꯛꯄ ꯂꯦꯞꯄꯦ ꯍꯥꯏꯕ꯭ꯔꯣ ꯀꯣꯏꯁꯜꯂꯣꯗꯅ ꯅꯪꯁꯨ ꯑꯣ ꯄꯥꯝꯗꯤꯌꯦ ꯑꯗꯨꯏꯅꯤ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯕ ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯪꯒꯤꯗꯨꯕꯣ ꯍꯥꯏꯗꯤ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯐꯠꯇꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯃꯔꯝ ꯃꯣꯛꯄꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕ ꯍꯣꯏ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯌꯥꯔꯗꯝ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣꯔꯣ ꯑꯗꯨꯗꯤ ꯑꯩꯒꯤꯗꯤ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯁꯅꯥꯔꯩꯒ ꯂꯥꯏꯖꯒꯁꯨ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯅ ꯂꯥꯛꯏꯁꯤꯕꯨ ꯁꯅꯥꯔꯩꯒ ꯂꯥꯏꯖꯒ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯝꯒꯅꯤ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦꯗꯨꯅꯤꯅꯦ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯁꯦꯟꯅꯗꯅ ꯂꯩꯔꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯃꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯅꯤꯅꯦ ꯁꯤꯗ ꯆꯪꯉꯛꯇꯣꯏ ꯑꯣꯏꯔꯝꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯧꯔꯤꯁꯦ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯁꯅꯥꯔꯩ ꯍꯣꯏꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯁꯅꯥꯔꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯥꯊꯣꯏꯕ ꯍꯥꯎꯅꯦ ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯩꯊꯦꯜꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯨꯕꯅꯦ ꯇꯥꯊꯣꯏꯕ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦꯅ ꯁꯅꯥꯔꯩ ꯍꯣꯏꯁꯨ ꯐꯝꯊꯔꯛꯇꯨꯅ ꯇꯥꯄꯥꯔꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯀꯩꯒꯤ ꯊꯥꯄꯥꯔꯤꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯃꯤꯗꯨꯗꯤ ꯅꯪꯉꯣꯟꯗ ꯍꯩꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯒ ꯍꯩꯄꯥ ꯁꯥꯕ ꯆꯠꯂꯣ ꯁꯤꯡꯖꯨꯁꯦ ꯄꯨꯔꯒ ꯌꯥꯝ ꯇꯨꯝꯖꯈ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯁꯤꯗ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯗꯅ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯁꯤꯡꯖꯨꯁꯤꯗꯤ ꯂꯧꯍꯧꯔꯣ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯆꯠꯈ꯭ꯔꯣ ꯂꯧꯍꯧꯕ ꯉꯝꯃꯣꯏ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯗ ꯂꯥꯏꯖꯥ ꯆꯠꯁꯤꯜꯂꯛꯑꯣ ꯁꯅꯥꯔꯩ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯊꯣꯏꯕꯅ ꯀꯩꯅꯣ ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯆꯩꯕꯤꯔꯤꯗꯨꯕꯣ ꯅꯠꯇꯦ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗꯕꯅꯦ ꯁꯤ ꯑꯉꯥꯡꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯅꯤ ꯀꯗꯥꯏꯗꯩꯅꯣ ꯏꯀꯥꯏꯕ ꯈꯪꯒꯗꯕ ꯑꯉꯥꯡ ꯅꯠꯇꯦ ꯅꯪꯁꯨꯕ ꯃꯤ ꯅꯨꯡꯁꯤꯗꯅ ꯇꯧꯖꯔꯤꯅꯤ ꯌꯥꯔꯦ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ ꯄꯥꯔꯤ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯄ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯣꯏꯕꯅ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯑꯥꯗꯒꯤꯁꯦ ꯊꯔꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯅꯠꯇꯤꯌꯦ ꯊꯔꯣ ꯍꯣꯏꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯍꯥꯏꯕꯅꯤ ꯃꯇꯝ ꯈꯔ ꯃꯣꯏꯗ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯑꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯌꯦꯡꯉꯨꯔꯅꯨ ꯅꯪꯒꯤꯗꯤ ꯁꯅꯥꯔꯩ ꯂꯩꯗꯨꯗꯤ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯅꯠꯇꯦ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯂꯥꯡꯂꯦꯟ ꯀꯧꯕꯅꯦ ꯃꯁꯤꯗꯤ ꯑꯩ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯅ ꯍꯨꯈ꯭ꯔꯦꯕ ꯁꯅꯥꯔꯩꯅ ꯀꯝꯗꯧꯕ ꯁꯅꯥꯔꯩꯅꯅꯦ ꯅꯪ ꯍꯦꯛ ꯀꯣꯏꯔꯣ ꯃꯤꯅꯨꯡꯁꯤꯒ ꯈꯪꯕ ꯅꯨꯄꯥ ꯅꯠꯇꯦ ꯅꯪ ꯇꯥꯅꯤꯡꯗꯦ ꯑꯝꯇꯀꯣ ꯂꯥꯛꯑꯣ ꯃꯈꯣꯏ ꯃꯇꯨꯡ ꯏꯟꯅꯔꯨꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖꯥ ꯁꯅꯥꯔꯩ ꯈꯣꯏꯗ ꯂꯥꯛꯏ ꯁꯅꯥꯔꯩ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯐꯅꯦꯛ ꯑꯅꯧꯕ ꯑꯃ ꯍꯧꯔꯒꯦ ꯍꯥꯏꯔꯣ ꯍꯧꯔꯗꯣꯏꯅꯤ ꯉꯔꯥꯡ ꯏꯃꯥꯅ ꯂꯪ ꯂꯧꯔꯛꯑꯦ ꯍꯥꯟꯅꯒꯤꯗꯣ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯈ꯭ꯔꯦ ꯍꯩꯃꯥ ꯁꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯅ
ꯏꯃꯥꯅꯅꯦ ꯊꯨꯅ ꯂꯣꯏꯁꯜꯂꯣꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯊꯕꯛ ꯌꯥꯝ ꯐꯩ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯍꯧꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯔꯛꯇ꯭ꯔꯤꯗ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯦ ꯁꯤꯡꯖꯨ ꯁꯨꯔꯒ ꯌꯥꯏꯌꯦ ꯁꯤꯇꯪ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯁꯅꯥꯔꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯁꯦ ꯀꯣꯏꯅꯤꯡꯗꯕꯒꯤ ꯅꯨꯄꯥ ꯑꯐ ꯑꯐꯕ ꯃꯌꯥꯝ ꯍꯥꯏꯔꯛꯏ ꯅꯪ ꯑꯝꯇ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯇꯥ ꯄꯥꯔꯤ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯄꯥꯔꯤꯗ ꯍꯥꯏꯔꯒ ꯂꯩ ꯅꯨꯡꯁꯤꯕꯒꯤꯅꯦ ꯃꯥꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯅ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩ ꯅꯨꯡꯁꯤꯔꯛꯀꯅꯤ ꯅꯨꯡꯁꯤꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯟꯗꯕ ꯌꯥꯔꯣꯏ ꯄꯥꯅꯤꯡꯗꯤꯌꯦ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯕꯥꯔꯤꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ ꯀꯩꯗꯧꯕꯒꯤ ꯃꯥꯟꯗ꯭ꯔꯤꯕ ꯑꯩ ꯃꯥꯒꯤ ꯄꯥꯎ ꯑꯃ ꯇꯥꯏꯌꯦ ꯇꯥꯄꯥꯔꯤꯒꯤ ꯀꯩ ꯄꯥꯎꯅꯣ ꯇꯥꯄꯥꯔꯤꯗꯣ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯌꯦ ꯀꯣꯏꯔꯝꯃꯣꯏꯍꯦ ꯀꯣꯏꯔꯦ ꯍꯥꯏꯔꯒ ꯇꯥꯄꯥꯔꯤꯕꯣ ꯁꯅꯥꯔꯩ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯈꯪꯉꯤ ꯑꯗꯨꯗ ꯑꯩꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯑꯗꯣ ꯉꯔꯥꯡꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯇꯥꯄꯥꯔꯤꯒ ꯅꯨꯄꯤꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯅ ꯃꯈꯣꯏ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯍꯧꯏ ꯑꯗꯨꯏ ꯋꯥꯗꯣ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯈꯪꯗꯕꯤ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯁꯦ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯅꯕꯅꯤ ꯅꯨꯄꯤꯗꯨꯗꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯔꯣ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜꯒꯤꯅꯤ ꯑꯗꯨꯗꯤ ꯀꯅꯥ ꯊꯔꯣꯗꯣ ꯃꯣꯏꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯑꯣ ꯃꯈꯣꯏ ꯃꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨꯔꯣ ꯃꯥꯅꯤ ꯃꯥꯗꯤ ꯂꯥꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯅꯦ ꯌꯥꯝ ꯊꯤꯕꯗꯤ ꯑꯣꯏꯗꯤ ꯑꯗꯨꯝ ꯆꯝꯅ ꯐꯖꯩ ꯁꯅꯥꯔꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯃꯥꯅ ꯍꯦꯟꯕ꯭ꯔꯕ ꯍꯦꯟꯗꯦꯗ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ ꯅꯆꯤꯟ ꯊꯤꯒꯅꯨ ꯂꯥꯏꯖꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯐꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯥꯄꯥꯔꯤꯅ ꯃꯥꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯈ꯭ꯔꯤꯗꯣ ꯑꯗꯨꯅ ꯇꯥꯄꯥꯔꯤꯒꯤ ꯃꯤꯠ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ ꯐꯖꯕ ꯑꯁ ꯂꯥꯏꯖꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯀꯞꯀꯅꯨꯍꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯀꯥꯏ ꯀꯥꯏꯔꯤ ꯁꯅꯥꯔꯦ ꯀꯩꯒꯤꯅꯣ ꯇꯥꯄꯥꯔꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯕꯤꯗ꯭ꯔꯤꯁꯤꯕꯣ ꯅꯪꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗꯕꯒꯤꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯑꯁꯦ ꯂꯥꯏꯖꯥ ꯉꯁꯤꯗꯒꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯆꯥꯛꯇꯤ ꯆꯥꯎ ꯑꯗꯨꯒꯅꯦ ꯃꯣꯏꯗ ꯆꯠꯄꯗꯤ ꯂꯦꯞꯄꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯍꯥꯟꯅꯅ ꯇꯥꯄꯥꯔꯤꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯉꯩꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯏꯔꯕꯅꯤꯅ ꯅꯪꯅ ꯈꯪꯅ ꯈꯪꯅ ꯌꯦꯠꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯅꯪ ꯐꯠꯇꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯍꯣꯏ ꯂꯥꯏꯖꯥ ꯑꯩ ꯃꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯒꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯐꯅ ꯇꯥꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗꯗꯤ ꯑꯩ ꯌꯦꯠꯂꯣꯏ ꯃꯥꯅꯤ ꯌꯦꯠꯂꯣꯏꯗꯕꯅꯤ ꯍꯦꯛ ꯌꯦꯠꯂꯨꯕꯗꯅꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯑꯗꯣ ꯂꯥꯏꯖꯥ ꯑꯩ ꯇꯥꯄꯥꯔꯤꯁꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯃꯥꯕꯨ ꯂꯨꯝꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯌꯥꯔꯦꯁꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛꯀ ꯆꯥꯒꯗꯕꯒ ꯑꯩ ꯇꯜꯂꯦ ꯌꯥꯔꯣꯏ ꯇꯟꯕꯒ ꯂꯥꯏꯖꯅ ꯅꯝꯗꯅ ꯇꯧꯔꯒ ꯁꯅꯥꯔꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯁꯨꯃꯥꯡꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩ ꯃꯄꯥ ꯇꯣꯡꯕꯅ ꯁꯤꯡꯗꯣ ꯀꯪꯗꯧ ꯃꯥꯟꯗꯦ ꯅꯣꯡꯁꯨ ꯁꯨꯝ ꯃꯪꯗꯨꯅ ꯂꯩ ꯆꯨꯕ꯭ꯔꯥ ꯍꯥꯏꯁꯨ ꯆꯨꯗꯦ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯁꯨ ꯁꯥꯗꯦ ꯇꯧꯔꯤꯕ ꯃꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯄꯥꯕ ꯅꯨꯡꯉꯥꯏꯅꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯤ ꯄꯥꯕ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯄꯥꯕ ꯋꯥꯈꯜꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅꯦꯍꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯏꯁꯥ ꯉꯝꯗꯕꯒꯤ ꯅꯠꯇꯦꯅꯦꯍꯦ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯄꯥꯕ ꯏꯆꯥ ꯁꯅꯥꯔꯩꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦ ꯂꯥꯛꯇꯕ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ
ꯁꯨꯝ ꯂꯥꯛꯑꯝꯃꯒ ꯂꯥꯛꯇꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯑꯩꯗꯤ ꯋꯥ ꯌꯥꯝ ꯁꯪꯉꯦ. ꯁꯪꯅꯤꯌꯦ ꯅꯪꯗꯤ. ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯅꯤꯅ. ꯌꯥꯔꯦꯗ ꯕꯥꯕꯥ. ꯏꯆꯥ ꯁꯅꯥꯔꯩꯗꯣ ꯅꯨꯡꯁꯤꯕꯅꯤꯗ. ꯉꯁꯤꯗꯤ ꯄꯥꯕꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯗꯨꯗ ꯁꯅꯥꯔꯩ ꯅꯤꯡꯁꯤꯡꯉꯛꯏꯔꯕ ꯄꯥꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ. ꯍꯣꯏ ꯄꯥꯕ. ꯇꯣꯝꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯄꯥꯔꯤ ꯑꯗꯨ ꯁꯤꯡ ꯈꯥꯏꯔꯝꯕꯗꯣ ꯂꯦꯞꯇꯨꯅ. ꯍꯥꯏꯒꯨꯝꯗꯅ ꯁꯅꯥꯔꯩꯅ ꯂꯥꯛꯇꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏꯅꯦ. ꯀꯩꯅꯣꯅꯦ? ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯎꯔꯤꯕꯅꯣ? ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯂꯥꯛꯇꯨꯅ, ꯀꯔꯤ ꯃꯪꯉꯤꯅꯣ ꯏꯇꯥꯎ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯤꯡ ꯈꯥꯏꯔꯝꯕꯅꯤ. ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇꯕ꯭ꯔꯣ? ꯉꯁꯤꯗꯤ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇꯦ. ꯀꯩꯗꯧꯔꯒꯦ? ꯄꯥꯠꯇ ꯉꯥ ꯐꯥꯅꯤ ꯍꯥꯏꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ? ꯇꯥꯏ, ꯍꯥꯏꯅꯍꯧꯕꯅꯤ. ꯏꯕꯥꯅꯤꯁꯨ ꯌꯥꯎꯔꯨꯁꯤꯗꯅ. ꯀꯌꯥꯝꯕꯨ ꯐꯥꯔꯨꯗꯣꯏꯅꯣꯗ. ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯌꯥꯎꯔꯨꯁꯤ ꯀꯩꯅꯣ. ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯎꯕ ꯇꯥꯔꯦꯗꯅ. ꯑꯗꯣ ꯉꯥꯏꯈꯣ, ꯁꯤꯡ ꯈꯤꯇ ꯈꯥꯏꯕ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ. ꯍꯣꯏ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯉꯥꯏꯔꯒꯦꯀꯣ. ꯀꯨꯏꯔꯣꯏꯗ. ꯂꯥꯡꯂꯦꯟꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ? ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯑꯩꯗꯤ ꯈꯪꯗꯦꯅꯦ, ꯀꯌꯥꯝ ꯀꯨꯏꯔꯕ? ꯈꯔ ꯑꯗꯨꯝ ꯀꯨꯏꯔꯦ. ꯑꯁ, ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕꯣ? ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦꯗ. ꯀꯩꯒꯤ? ꯅꯨꯡꯁꯤꯔꯛꯇ꯭ꯔꯕꯣ? ꯍꯥꯟꯅꯗꯤ ꯈꯔ ꯅꯨꯡꯁꯤꯕ ꯐꯥꯎꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯕ. ꯑꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ? ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣꯅ ꯍꯥꯏꯗ꯭ꯔꯕ? ꯀꯩꯗꯅꯣ ꯅꯪꯅ ꯃꯥ ꯍꯩꯅꯔꯛꯇ꯭ꯔꯤꯗꯨꯕꯣ? ꯈꯪꯗꯦꯗ. ꯑꯩꯁꯨ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ. ꯃꯥꯒꯤ ꯅꯠꯇꯕ ꯀꯔꯤꯅꯣꯃ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ. ꯑꯁ, ꯋꯥꯈꯜꯒ ꯑꯝꯇ ꯏꯇꯥ ꯇꯥꯗ꯭ꯔꯦꯗ ꯑꯩ. ꯅꯍꯥꯟꯁꯨ ꯑꯩꯗꯣ ꯃꯈꯣꯏ ꯈꯨꯜꯗ ꯆꯠꯂꯨꯏ. ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯍꯧꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯄ? ꯑꯁ, ꯊꯑꯣꯏꯅ ꯆꯠꯄ ꯅꯠꯇꯦꯕ. ꯄꯥꯕꯅ ꯊꯕꯛ ꯑꯃ ꯊꯥꯕꯅꯤ ꯃꯣꯏꯔꯣꯝꯗ. ꯑꯗ ꯍꯥꯏꯐꯦꯠ ꯆꯪꯉꯝꯕꯅꯤ. ꯊꯦꯡꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯊꯦꯡꯅꯔꯛꯇꯦꯗ. ꯅꯨꯄꯥ ꯑꯃ ꯎꯅꯔꯒ ꯂꯩꯍꯧꯏ. ꯀꯩꯅꯣ? ꯑꯁꯦꯡꯕ꯭ꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯑꯁ, ꯃꯥꯁꯨꯕ. ꯑꯩꯗꯤ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ? ꯏꯇꯥꯎ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯩ ꯄꯥꯝꯗꯦꯗ. ꯈꯣꯏꯗꯥꯕ ꯋꯥꯠꯂꯤ. ꯊꯃꯣꯏ ꯁꯦꯡꯕꯗꯨ ꯈꯛ ꯄꯥꯝꯃꯦ ꯑꯩꯗꯤ. ꯄꯥꯕꯅꯗꯤ ꯅꯨꯄꯤ ꯊꯤꯖꯟꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ. ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯈꯪꯕꯗꯒꯤ ꯇꯧꯔꯤꯅꯤ. ꯅꯍꯥꯟꯅ ꯑꯩꯅ ꯃꯊꯃꯣꯏ ꯁꯦꯡꯕ ꯁꯅꯥꯔꯩ ꯀꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯔꯛꯑꯕ ꯅꯪꯒꯤꯗꯣ ꯑꯃꯨꯛ. ꯃꯁꯛ ꯍꯥꯏꯔ ꯂꯥꯡꯂꯦꯟꯒ ꯌꯦꯡꯅꯕꯗ ꯁꯅꯥꯔꯩꯅ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯤ. ꯌꯥꯔꯦꯗ, ꯂꯦꯞꯄꯣꯗ. ꯁꯅꯥꯔꯩꯒꯤꯁꯨ ꯄꯥꯎ ꯑꯃ ꯇꯥꯏ. ꯀꯩ ꯄꯥꯎ? ꯈꯪꯅꯤꯡꯕ꯭ꯔꯣ? ꯈꯪꯅꯤꯡꯉꯨꯅꯨꯗ. ꯑꯗꯨꯗꯤ ꯀꯩꯒꯤ ꯄꯜꯂꯛꯏꯕ? ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯕ. ꯁꯤꯡꯁꯨ ꯈꯥꯏꯕ ꯂꯣꯏꯔꯦ, ꯆꯠꯂꯁꯤꯔꯥ? ꯍꯣꯏ, ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯐꯥꯕꯕꯨ ꯍꯧꯅꯔꯝꯃꯅꯤ. ꯉꯥꯏꯈꯣꯀꯣ, ꯑꯩ ꯄꯥꯕꯗ ꯍꯥꯏꯐꯦꯠꯇ ꯍꯥꯏꯔꯝꯈꯤꯒꯦ. ꯍꯣꯏ. ꯄꯥꯔꯤ ꯃꯄꯥ ꯇꯣꯝꯕꯗ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯒ ꯄꯨꯟꯅ ꯊꯧꯔꯛꯂꯤ. ꯊꯣꯏꯕꯅ, ꯍꯣꯔꯦꯟꯗꯤ ꯉꯥ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯊꯕ ꯇꯥꯔꯦꯗ. ꯍꯥꯏꯒꯨꯝꯗꯅ ꯉꯥ ꯊꯣꯡꯕ ꯆꯥꯗꯕꯕꯨ ꯀꯨꯏꯔꯦꯅꯦ. ꯅꯣꯏꯁꯨ ꯆꯥꯗꯕꯣꯏꯔꯦ? ꯍꯣꯏ, ꯕꯕꯥꯒ ꯑꯩꯒ ꯊꯣꯡꯕ ꯇꯟꯗꯅ ꯑꯗꯨꯝ ꯆꯥꯗꯕ. ꯍꯣꯔꯦꯟꯗꯤꯅꯦ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯔꯣ. ꯍꯣꯔꯦꯟꯗꯤ ꯁꯅꯥꯔꯩ ꯀꯧꯔꯒ ꯊꯣꯡꯍꯟꯕ ꯇꯥꯔꯦ. ꯅꯪꯗꯤ ꯀꯩꯒꯤ ꯁꯅꯥꯔꯩ ꯀꯧꯗꯣꯏꯕ? ꯃꯥꯅ ꯉꯥ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦꯅ ꯇꯧꯕꯅꯤ. ꯆꯪꯉꯛꯀꯅꯣꯅ ꯊꯤꯅ ꯆꯩꯔꯒ ꯉꯥ ꯊꯣꯡꯉꯝꯗꯥꯏꯗ ꯀꯧꯗꯣꯏꯕ? ꯅꯪꯒꯤꯗꯨꯗꯤ ꯌꯥꯗꯦꯗ. ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯁꯅꯥꯔꯩꯒꯤ ꯄꯥꯎ ꯑꯃ ꯍꯥꯏꯕꯗꯣ ꯀꯩꯅꯣ? ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯀꯩꯗꯧꯕꯒꯤ ꯈꯪꯅꯤꯡꯉꯤꯅꯣ? ꯈꯪꯕꯗꯤ ꯌꯥꯏꯗꯅ ꯑꯗꯣ. ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯦ ꯇꯥꯕꯗ ꯑꯉꯥꯡꯗꯣ ꯀꯩꯗꯧꯔꯕ? ꯌꯥꯝ ꯀꯞꯄꯦ, ꯆꯥꯛꯀ ꯆꯥꯗꯦ. ꯃꯥꯗꯤ ꯑꯩ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯗ ꯁꯦꯟꯅꯖꯔꯒ ꯂꯩꯕ ꯑꯉꯥꯡꯅꯤ. ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ. ꯃꯤꯁꯨ ꯃꯃꯤꯠ ꯄꯥꯜꯂꯤ, ꯃꯈꯣꯡ ꯄꯥꯜꯂꯤ, ꯃꯅꯥꯀꯣꯡ ꯄꯥꯜꯂꯤ, ꯂꯣꯏ ꯎꯔꯤꯅꯤ ꯇꯥꯔꯤꯅꯤ ꯀꯩꯅꯣ? ꯑꯗꯨꯕꯨꯕ ꯀꯩꯗꯧꯕꯒꯤ ꯈꯪꯉꯤꯕꯅꯣ ꯁꯤꯅꯤ?
ꯍꯩꯃꯥ ꯈꯪꯉꯒ ꯀꯩꯗꯧꯔꯒꯦ ꯑꯣꯏꯔꯣꯏꯗꯕꯗꯨꯗ ꯈꯪꯉꯒ ꯃꯁꯥ ꯋꯥꯅꯕ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛ ꯄꯣꯛꯄꯤꯔꯤꯕꯅꯤꯅꯦ ꯍꯥ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯑꯣ ꯈꯪꯉꯦ ꯑꯗꯨ ꯈꯪꯈꯤꯕꯒꯤꯔ ꯈꯪꯗꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯂꯦꯞꯈ꯭ꯔꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯁꯨ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯄ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯀꯨꯏꯔꯦꯅꯦ ꯁꯅꯥꯔꯩꯗꯨ ꯎꯈꯤꯗꯕ ꯍꯧꯖꯤꯛꯇꯤ ꯎꯅꯤꯡꯉꯛꯑꯕꯣ ꯍꯥꯟꯅꯗꯤ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦꯅ ꯇꯥꯟꯈꯤꯕꯗꯣ ꯑꯁ ꯏꯇꯥꯎ ꯊꯣꯏꯕ ꯅꯪꯁꯤꯗꯤꯕ ꯑꯥꯗꯩꯁꯤꯕꯨ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯅꯥꯔꯩꯗꯤ ꯌꯥꯎꯗ ꯃꯥꯜꯂꯤ ꯂꯥꯏꯖ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯕꯅ ꯂꯥꯏꯖ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯇꯥꯊꯣꯏꯕ ꯁꯅꯥꯔꯩ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯆꯠꯂꯤꯗꯨꯅ ꯑꯩꯈꯣꯏꯗꯣ ꯐꯅꯦꯛ ꯃꯔꯨꯞ ꯑꯃ ꯍꯧꯋꯤ ꯁꯅꯥꯔꯩꯁꯨ ꯌꯥꯎꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯥꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯄꯤꯔꯛꯑꯣꯅ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕ ꯉꯛꯅ ꯀꯩꯅꯣ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯍꯥꯏꯁꯦ ꯄꯥꯔꯤ ꯂꯥꯏꯖꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯂꯥꯏꯖꯅ ꯁꯅꯥꯔꯩꯒꯤꯅꯤ ꯁꯅꯥꯔꯩ ꯂꯨꯍꯣꯡꯗꯣꯔꯕꯣ ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤꯌꯦ ꯃꯈꯣꯏ ꯃꯥꯅ ꯑꯍꯜ ꯂꯃꯟ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯅꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯅꯥꯔꯩꯕꯨ ꯅꯨꯄꯥ ꯀꯣꯏꯔꯕꯣ ꯀꯣꯏꯔꯦ ꯇꯥꯊꯣꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅꯗꯤꯅꯦ ꯀꯣꯏꯌꯨ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯍꯟꯗꯛꯇꯤꯅꯦ ꯑꯩꯅ ꯅꯝꯗꯅ ꯀꯣꯏꯍꯟꯕ ꯀꯩꯒꯤ ꯅꯪꯗꯤ ꯅꯝꯗꯅ ꯀꯣꯏꯍꯜꯂꯤꯕ ꯀꯩꯅꯣ ꯇꯥꯊꯣꯏꯕ ꯀꯣꯏꯍꯟꯗ꯭ꯔꯗꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯁꯨꯝ ꯂꯩꯍꯜꯂꯁꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯀꯥꯏꯗꯩ ꯅꯨꯄꯥ ꯀꯣꯏꯔꯤꯅꯣ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯑꯃ ꯀꯣꯏꯕꯅꯤ ꯂꯨꯍꯣꯡꯗꯣꯏꯁꯦ ꯃꯥꯒ ꯀꯣꯏꯅꯕꯗꯨꯔꯣ ꯅꯠꯇꯦ ꯃꯈꯣꯏ ꯃꯃꯥꯅ ꯁꯤꯟꯕꯗꯅꯤ ꯑꯣ ꯃꯈꯣꯏ ꯃꯥꯅ ꯁꯤꯟꯕꯗꯅꯦꯕ ꯑꯗꯨꯗꯤ ꯇꯥꯊꯣꯏꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯅ ꯊꯣꯏꯕ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯥꯔꯣꯏ ꯉꯥ ꯐꯥꯅꯤ ꯂꯥꯛꯑꯒ ꯂꯥꯎ ꯐꯥꯎꯔꯁꯦ ꯊꯣꯏꯕꯅ ꯅꯝꯗꯅ ꯄꯨꯔꯒ ꯉꯥ ꯐꯥꯔꯝꯃꯤ ꯁꯣꯝꯗ ꯂꯥꯏꯖ ꯐꯅꯦꯛ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯅꯥꯔꯩ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯪꯅ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯔꯕꯣ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯕ ꯌꯨꯝꯗꯒꯤ ꯍꯦꯜꯂꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦꯅꯦ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯅꯤꯡꯗꯦꯗ ꯅꯪꯒꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯛꯑꯕꯅꯤ ꯑꯗꯨꯒꯤꯗꯨꯗ ꯊꯝꯃꯨ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗꯅꯦ ꯇꯥ ꯄꯥꯔꯤꯒ ꯇꯥ ꯊꯣꯏꯕꯒꯗꯣ ꯊꯦꯡꯅꯩ ꯃꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯉꯛꯏ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯀꯩ ꯍꯪꯉꯛꯏꯕ ꯑꯩꯅ ꯅꯪꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯖꯟꯕ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯀꯣꯏꯔꯦꯁꯨ ꯍꯥꯏꯖꯟꯕ ꯅꯪꯗꯤ ꯀꯩꯒꯤ ꯍꯥꯏꯔꯤꯕ ꯑꯣꯏꯗꯕ ꯋꯥꯗꯣ ꯇꯥ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒꯦ ꯍꯧꯅ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯀꯩ ꯀꯥꯟꯅꯒꯦ ꯍꯣ ꯃꯊꯃꯣꯏꯗꯣ ꯆꯥꯛꯅꯕ ꯆꯥꯛꯑꯣꯏꯗ ꯀꯩꯁꯨ ꯃꯥꯗꯤ ꯑꯩ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯇꯣꯛꯑꯣꯗ ꯃꯈꯣꯏ ꯋꯥꯗꯣ ꯑꯗꯣ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥ ꯐꯥꯍꯧꯋꯦ ꯄꯥꯠꯇ ꯌꯦꯡꯉꯨꯁꯦ ꯑꯩ ꯊꯜꯂꯤꯗ ꯉꯁꯤꯗꯤ ꯇꯟꯕꯒ ꯌꯥꯔꯣꯏ ꯂꯥꯛꯑꯣꯕ ꯑꯁ ꯂꯥꯏꯖ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯂꯥꯏꯖ ꯃꯥꯅ ꯁꯅꯥꯔꯩꯕꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯉꯥ ꯐꯥꯅꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯏ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯉꯥ ꯐꯥꯅꯔꯤ ꯑꯗꯨꯒ ꯃꯤ ꯈꯔꯅ ꯉꯥ ꯐꯥꯕꯗꯨ ꯌꯦꯡꯂꯤ ꯂꯥꯏꯖꯒ ꯁꯅꯥꯔꯩꯒꯁꯨ ꯌꯦꯡꯕꯗ ꯌꯥꯎꯔꯤ ꯊꯣꯏꯕꯅ ꯁꯅꯥꯔꯩꯒ ꯂꯥꯏꯖꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯥꯗꯒꯤꯁꯤꯕꯨ ꯁꯅꯥꯔꯩꯒ ꯂꯥꯏꯖꯒꯅꯤꯅꯦ ꯄꯥꯔꯤꯁꯨ ꯁꯅꯥꯔꯩꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯉꯥ ꯐꯥꯕ ꯌꯦꯡꯕ ꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯁꯅꯥꯔꯩꯁꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯅ ꯎꯏꯅꯦ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯆꯥꯕ ꯊꯛꯄꯒ ꯑꯝꯇ ꯆꯪꯉꯝꯃꯔꯣꯏ ꯏꯇꯥꯎ ꯑꯩ ꯀꯥꯈꯠꯂꯝꯃꯒꯦ ꯀꯩꯒꯤꯅꯣ ꯉꯥꯏꯍꯥꯛ ꯐꯥꯈꯤꯁꯦ ꯅꯪ ꯐꯥꯔꯝꯃꯣ ꯑꯩ ꯁꯅꯥꯔꯩ ꯃꯅꯥꯛꯇ ꯆꯪꯉꯨꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯁꯅꯥꯔꯩ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯇꯥ ꯄꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯥꯟꯗ꯭ꯔꯣ ꯂꯥꯏꯖ ꯏꯕꯥꯅꯤ ꯆꯠꯂꯁꯤꯔꯥ ꯉꯥꯏꯈꯣꯍꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯄꯥꯔꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯅꯥꯔꯩ
ꯁꯅꯥꯔꯩꯗꯨ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯥꯏꯐꯥꯎꯗ ꯊꯣꯔꯛꯑꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯈꯖꯤꯛ ꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯅ, ꯍꯩꯃꯥ, ꯀꯩꯅꯣꯅꯦ ꯇꯥ ꯄꯥꯔꯤꯒꯤ ꯃꯑꯣꯡꯁꯤꯗꯤ? ꯑꯩꯅ ꯉꯁꯥꯏꯅ ꯊꯣꯛꯏꯁꯦ ꯍꯥꯏꯗ꯭ꯔꯥ? ꯆꯠꯂꯣ, ꯀꯩ ꯍꯥꯏꯅꯣ ꯍꯪꯉꯨꯔꯣ꯫ ꯁꯅꯥꯔꯩꯁꯨ ꯇꯞꯅ ꯄꯥꯔꯤꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ, ꯀꯩ ꯍꯥꯏꯒꯦ ꯇꯥ ꯄꯥꯔꯤ? ꯄꯥꯔꯤ ꯁꯅꯥꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯩꯝꯇ ꯇꯧꯗ꯭ꯔꯒ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯕ? ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯥ ꯄꯥꯔꯤ? ꯑꯩꯅ ꯍꯪꯉꯤ ꯆꯥꯅ ꯈꯨꯝꯃꯨ꯫ ꯂꯥꯛꯅꯤꯡꯗꯕꯒꯤ ꯂꯥꯛꯇꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯂꯥꯛꯅꯤꯡꯗ꯭ꯔꯤꯕ? ꯇꯟꯕꯒꯤ꯫ ꯍꯣꯔꯦꯟ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯉꯥꯁꯦ ꯅꯪ ꯂꯥꯛꯑꯒ ꯊꯣꯡꯒꯗꯕꯅꯤ꯫ ꯁꯅꯥꯔꯩ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯄꯥꯔꯤꯅ, ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯇꯥꯕ꯭ꯔꯣ? ꯍꯣꯏ, ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯣ ꯇꯥ ꯄꯥꯔꯤ? ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯥꯏꯖꯅ, ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯀꯩꯒꯤ ꯃꯣꯏꯗ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯥꯏꯕ? ꯏꯁ, ꯃꯥꯗꯤ ꯑꯗꯨ ꯀꯩꯒꯤ ꯍꯪꯉꯛꯏꯕ? ꯈꯪꯗꯦ꯫ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯈꯤꯕꯗꯒꯤ ꯂꯥꯛꯇ꯭ꯔꯤꯅꯦꯅ ꯀꯣꯛ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯍꯥꯏꯕꯒ ꯉꯝꯗꯦꯗ꯫ ꯉꯝꯃꯣꯏꯌꯦ ꯅꯪꯗꯤ꯫ ꯑꯩꯅ ꯇꯟꯕꯒꯤ ꯂꯥꯛꯅꯤꯡꯗꯕꯒꯤꯅꯦꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦꯕ? ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯉꯥꯁꯦ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯑꯒ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯀꯩꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯕ? ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯅꯦꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯦ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯅꯪꯗꯤ ꯀꯩ ꯍꯥꯏꯔꯝꯃꯕ? ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯝꯃꯣꯏꯅ ꯀꯣꯛ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕꯩꯅꯤ꯫ ꯈꯪꯉꯦ, ꯌꯥꯔꯦ ꯏꯕꯦꯝꯃ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯔꯩꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯥꯔꯤ ꯈꯣꯏꯗ ꯂꯥꯛꯏ꯫ ꯄꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯉꯥ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯂꯥꯛꯄꯗꯨ ꯎꯕꯗ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯏꯗꯤ? ꯈꯔ ꯊꯦꯡꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯁꯅꯥꯔꯩꯁꯨ ꯈꯨꯝꯂꯛꯏ, ꯊꯦꯡꯉꯗꯤ ꯏꯃꯥꯅ ꯆꯩꯅꯤꯅ ꯉꯟꯅ ꯂꯥꯛꯄꯅꯤ꯫ ꯆꯪꯉꯣ, ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯣ꯫ ꯑꯩ ꯉꯥꯁꯦ ꯄꯨꯁꯤꯜꯂꯒ ꯆꯪꯉꯛꯑꯒꯦ꯫ ꯍꯣꯏ꯫ ꯁꯅꯥꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯗꯨ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯄꯨꯁꯤꯜꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯔꯩꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯦ ꯉꯥ ꯑꯁꯦꯝꯕꯗꯣ꯫ ꯍꯣꯏ꯫ ꯉꯥ ꯊꯣꯡꯅꯕ ꯀꯩꯀꯥꯗꯣ ꯑꯩ ꯁꯦꯝꯕꯤꯔꯝꯃꯒꯦ꯫ ꯌꯥꯔꯅꯤ ꯇꯥ ꯄꯥꯔꯤ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯍꯟꯕ ꯊꯦꯡꯉꯗꯤ ꯍꯥꯏꯅ ꯇꯧꯕꯅꯤ, ꯀꯗꯥꯏꯅ ꯁꯦꯝꯕꯤꯔꯛꯀꯦ? ꯍꯟꯗꯛꯇꯤ ꯁꯅꯥꯔꯩꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯉꯥ ꯊꯣꯡꯅꯅꯕꯒꯤ ꯄꯣꯠ ꯆꯩ ꯑꯗꯨ ꯁꯦꯝꯕ ꯌꯥꯎꯁꯤꯜꯂꯤ꯫ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃ ꯇꯥꯏ, ꯑꯗꯨꯕꯨ ꯆꯨꯝꯃꯕꯣ? ꯁꯅꯥꯔꯩꯁꯨ ꯑꯗꯨꯝ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ꯫ ꯅꯁꯥꯅꯗꯤ ꯌꯥꯔꯕꯣ? ꯀꯩ ꯈꯜꯂꯤꯒꯦ? ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯒꯦ ꯈꯜꯂꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯔꯕꯣ? ꯈꯪꯅꯗꯦ꯫ ꯈꯪꯅꯗꯅ ꯀꯃꯥꯏ ꯂꯨꯍꯣꯡꯗꯣꯏꯕ? ꯏꯃꯥꯅ ꯈꯪꯅꯅꯕ ꯍꯥꯏꯕꯅꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯅꯗꯣꯏꯅꯤ꯫ ꯌꯥꯔꯣꯏ ꯈꯪꯅꯕ꯫ ꯁꯅꯥꯔꯩ ꯉꯛꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯣꯏ? ꯁꯅꯥꯔꯩ ꯉꯛꯅ, ꯀꯩꯒꯤꯅꯣ ꯇꯥ ꯄꯥꯔꯤ ꯑꯗꯨꯗꯤ? ꯂꯨꯍꯣꯡꯂꯕꯁꯨꯅꯦ, ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯇꯥ ꯄꯥꯔꯤꯒꯤꯗꯤ ꯂꯥꯡꯅꯦꯟ ꯂꯩꯗꯨꯗꯤ? ꯂꯥꯡꯅꯦꯟꯒ ꯑꯩꯒ ꯀꯥꯏꯅꯈꯤꯕ ꯀꯨꯏꯔꯦ꯫ ꯀꯩꯒꯤ ꯀꯥꯏꯅꯔꯤꯕ? ꯃꯊꯃꯣꯏ ꯁꯦꯡꯗꯕꯒꯤ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯨꯡꯁꯤꯗꯕ꯫ ꯇꯥ ꯄꯥꯔꯤ, ꯅꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯅꯨꯡꯁꯤꯗꯅ ꯄꯥꯝꯗꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯗꯦꯅ ꯍꯥꯏꯖꯤꯟꯅꯔꯤ ꯀꯩꯒꯤꯅꯣ? ꯑꯁꯦꯡꯕꯅꯤ ꯁꯅꯥꯔꯩ, ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯒꯤ ꯅꯥꯄꯜꯅ ꯍꯦꯟꯃꯟꯕꯅ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ꯫ ꯁꯅꯥꯔꯩꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯁꯅꯥꯔꯩ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯇꯥ ꯄꯥꯔꯤ, ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯔꯣꯏ꯫ ꯅꯈꯣꯏꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯅꯕ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒꯦ꯫ ꯁꯅꯥꯔꯩꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯉꯥꯗꯨ ꯊꯣꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯄꯥꯔꯤꯗꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯨꯒ ꯅꯪ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯍꯥꯏꯅ ꯇꯥꯏ꯫ ꯁꯅꯥꯔꯩꯗꯨ ꯃꯗꯨꯗꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ꯫ ꯈꯪꯅꯗꯦꯗ,
Najin thiba wa nganganu. Aiti nongmata chin thiba wa ta parida haide. Laijana koina haramisidi. Aduti laijana na khoida haijana boiramgani. Haijana boiramgani ba. Pari mo monok laga. Adu boiradi phai. Tanja aduda mapa tomba su changlak Haima, sanare. Khura. Ichala amidana. Hoi khura. Nahan makai ichala aktabasi. Khura di nungai pam khangdini. Sanare no fet tawi. Kari injang nuni nang na thongi ba. Nga thongi khura. Ish, haurani da. Ichana thongba nga do haubani. Nga thongba chadaba phana kuiri. Ichana thongbi daba dagi. Tomba, machanupa pari damu onsinduna. Ipagi pari nang di sida kadori ba. Baba, injang shamambani. Kari nuni hari sibo. Ipabu mangla taibang na ni. Yari ba baba, taibang ni. Taibang ni ba? Mapa machagi matawdo da sanare do tumina noi tomba na. Pare, injang do haung na tungu ko. Wado haram laga tomba thokri. Mathangi numit ni. Pari mapagi manakta changlak na. Baba, kainom ta haigi. Kaino, kaidauragi hayo ni. Ay, jahi sumatang chap chari. Yung pansalagi. Ay di, nahaan na luhong hayra duni ne. Ado baba, nang na haining libado, ipada koi na hekta hayo. Sanare do. Icha sanare kadoro. Makoy da luhong magi haibam ta chatpikira baba na. Hai, nang na hairi basibo, aseng mo he. Aseng mo ni baba. Nang buta seng na, sanare si nusire ko. As, ako'y baba si ma. Ay su, nang onda haidabag iwanin he. Icha sanare si, imaway ba pamli ba ni ne? Ado, haiba chapiw ko baba. Hoy ni he. Ipa si, hayeng higda chat lagi. Hoy baba. Mathangin numita tomba sanare kuida laktuna. Sanare gi mamada sanare bu magi mamau oisanaba haijarami. Sanare gi mama su machanupi na pari bu nungsi pami khangbana. Adumag tomba gi wafam aduda yanaduna. Luhongbagi matam leplasi haiduna hainarami. Sanare su haraubana loikre mabu mamau oinaba haijaba lakpasi ubada. Mana su pari bu aduki matik nungsi zabani. Matam kharagi matungdadi. Makoy anigi luhongbagi matam lepnaduna pariga sanariga su luhonglami. Luhonglaba matungda makoy ani so yamna nungsinana lairami.